Hi mayam, ay munglak chare ay gi channel sida nongna sangbirak pa isinaw yaurogadi ay gi channel sibu nungsibiduna subscribe tawbiramu mayam ngasiri sabudana gi kisri semjarakke sigi sabudana je mayam aina pung ani phana phajna tingthokjarabane isingda aduga mayam sida leiriba machan singje hapjaraga semjarakke sidana keju powder ne mayam aduga sidana peanut leijare aduga sidana everyday powder leijare aduga sidana anmol leijare sidana des leijare aduga sidana aina yobido aina phajana takhai jarabane siamta ai semja sajarakige mayam aigi khara hana hapjanjage mayam gi phajana sare anmol khara hana ai hothokjage siamta hothokjage mayam peanut amuk ngaujarake simta ai munnaba phajana ngaujarakige mayam aduga dese hape kitang ngauthokjage simta ngaujagige mayam coconut kitang ngauthokjage deski kanani coconut ni aduna magi je khara isanaba ngautan ngaujagige mayam tu sumaina khoigi fresh hapani na ko ko sumai kangna ngaudradi hawoidone mayam ko aduna fresh hapana jo hawbane aduga sumai na kangna ngthokpi gadabni ko mayam ko sumai na tu kangye siam tai ko jagi ge mayam ai sabudana haunaba gi khara hapsanjarage siam tai sagalangi ge aduga sabudana hapjarage mayam थाउजे फजना साजरे अदुना आई सबुदना हपसनजरक्के मयाम अदु मयाम सुमाइना सबुदना की कृषि सेमबजिदि मयाम अखोगी थाउंगोबा मतमदा एलाइजीगा तेजपत्तागा हापगा पुना ngौमिनागदबने अदु आइदि पामजदबगी हपसदरे मयाम सबुदना जे ngakti ngौजरे अदु मखुम खुमजलगा अमु ngahmi namani ngujagige mayam ado sumaina kumaga thamaga ngaubiba matamsidadi akhoi mayam maise pikna leitharaga ngaubi gadamni mayam natadi kasalakani mayam minute ani hum sure si hampokchage aduga amta okhai jagige mayam tu munjale mayam tu sumaina mayam tu transparent jange aduna mulae aduna ai cashewnut powder do ai hapjanjage semta okhai jagige aduga mayam guramuk hapjanjage semta okhai jagige mayam ngasa aina ngauthokjagiba machansingdo amuk punna hapjanjaraga ngaujarake semta hapjanjagige maina adana amta okhai jagige aduga ngaujarake aduga ikona ujarake mayam aduga everyday powder hapjanjarage aduga ngau okhai jaraga ngaujagige mayam sabudana gi krisi semba loijare mayam aduna mayam ngasigi aigi breakfast se si oina I chajarage aduga sidana lichi juice leijare mayam aduna mayam aigi channel jida nongna thengnabiba isnaw yauragadi aigi channel jibu nungsibiduna subscribe tawiramu mayam mathangdaju anau kaya thagatsaba ngamba hoijage mayam ngasigi di loijarage mayam